Relief camp ta lairiba IDP singi Manipur lengakna direct benefit transfer tawduna masa-masagi account ta paisa pikre. Ngasi Pravavati College ta laiba relief camp ta Mayang Imphal AC gi MLA K Robindro na IDP singa unaraga awat apa singi matangda wari sakhi. Mafam aduda achamba thoram amasu pangthoklaba matungda district administration gi mityeng makhada IDP singda direct benefit transfer gi kuthangda masa-masagi account ta paisa adu yohanki. Pravavati College ta laiba IDP sing asi More Tengnopal Churachandpur Kangbai Chingdagi lakhiba IDP sing ngaktani. Loinana IDP singa MLA K Robindro ga pukmen paumen naduna chak chara amasu chaminaki. CM aduga Minister MLA leriba mayam sina akhodi IDP leriba sigi pedi gi parta aduga pedi leriba singi parta lansina hobi matamduga mafam-famda leriba IDP sing mafamda akhodi sarkar gi maikiti lakhokiba angmadaba akhodi beneficiary mayam do adu masi tawbuni khang ABC su jawri ba masigi total akhodi person IDP de leriba 58,835 akhodi direct account da masi 2,420 samsai account masi kapa hong re masigi sijana akhodi jadi learning modeling ba jadi awal pa masagi person oiba intraga jadi akhodi learning ba atu mugi matakta mo hogi hana rupal singkun mga hogi yun sana ako na ba adokiba aduga lem hobo kara 434 yun sing ona adokiba sa mori lagi mori pa kay di sarkar na sindidana hogi personal ani among policing ani ga sami ga kuntin sangal ani hadu kudang asiyam harau sayam namaije aduga akoigi halawriba senfam maidi han akoigi IDP singi policing kun nga khapro matin da policing hunga halawriba sa sarkar na thuma matam sanam ge adi ina harau jagani na jagani adi so sarkar gi kai degi thuma matam da IDP singi wa pa mi kapina ba adi matam api rakna ba na kristo sa